ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯕ꯭ꯂꯣꯛꯄꯨꯗꯤ ꯅꯝꯃꯦꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯐꯖꯕ ꯖꯒꯥꯁꯦ ꯉꯁꯤ ꯈꯤꯇꯪ ꯉꯟꯅ ꯌꯧꯔꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯤꯇꯪ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯅꯨꯡꯗꯥꯡꯕꯨꯗꯤ ꯂꯥꯏꯠ ꯅꯨꯡ ꯀꯩꯀꯥꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯐꯖꯕ ꯖꯒꯥꯗꯣ ꯃꯝꯃꯤꯅ ꯎꯗ꯭ꯔꯦꯅꯀꯣ ꯆꯤꯡꯒꯤ ꯐꯖꯕ ꯃꯣꯏꯒꯤ ꯖꯒꯥꯁꯦ ꯏꯪꯉꯦꯕ ꯂꯩꯆꯤꯟꯒ ꯊꯥꯕ ꯈꯣꯠꯄ ꯖꯒꯥ ꯑꯣꯏꯌꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯏꯚꯦꯟ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯐꯝꯅꯦꯕ ꯐꯠ ꯊꯤꯜꯂꯦ ꯑꯉꯥꯡꯈꯩꯁꯦ ꯍꯥꯏ ꯍꯥꯏꯈꯔꯣ ꯖꯒꯥꯁꯦ ꯅꯩꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯉꯁꯥꯏꯗꯩ ꯍꯧꯔꯛꯏꯅꯦ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯆꯠꯂꯨꯁꯦ ꯁꯣꯝꯗ ꯐꯖꯔꯦ ꯇꯨꯡ ꯃꯩꯗ ꯄꯤꯔꯤꯞ ꯄꯤꯔꯤꯞꯀ ꯉꯥꯜꯂꯦ ꯐꯖꯗ꯭ꯔꯣ ꯑꯉꯧꯕ ꯃꯔꯛꯇꯒ ꯆꯠꯀ ꯐꯨꯔꯛꯄꯁꯦ ꯐꯖꯕ ꯖꯒꯥꯁꯦ ꯁꯨꯃꯥꯏꯅ ꯃꯩꯁꯦ ꯁꯨꯃꯥꯏꯅ ꯉꯥꯜꯂ ꯃꯔꯛꯇ ꯀꯥꯞꯄ ꯌꯥꯏ ꯃꯩ ꯐꯣꯇꯣ ꯀꯥꯞꯊꯣꯛꯀꯦ ꯖꯒꯥꯁꯦ ꯁꯤꯗꯩ ꯍꯧꯔꯛꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯇ ꯉꯥꯏꯔꯦ ꯆꯪꯉꯁꯤꯔꯣ ꯆꯪꯉꯒꯦ ꯁꯤꯗꯩꯗꯤ ꯂꯣꯏꯔꯦ ꯃꯝꯈ꯭ꯔꯦꯕ ꯁꯤꯗꯩꯗꯤ ꯃꯝꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯁꯟꯁꯤꯡꯁꯦ ꯌꯦꯡꯉꯣ ꯏꯪꯗꯅ ꯇꯧꯋꯦ ꯁꯟꯁꯤꯡ ꯏꯪꯉꯦ ꯑꯩꯈꯣꯏꯐꯥꯎ ꯏꯪꯉꯦ ꯑꯗꯩ ꯂꯥꯛꯑꯒ ꯑꯃꯨꯛ ꯒꯥꯔꯤ ꯑꯃꯨꯛ ꯆꯦꯟꯅꯤ ꯚꯤꯗꯤꯑꯣ ꯅꯝ ꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯀꯩꯀꯩꯅꯣ ꯌꯦꯡꯉꯛꯀꯦ ꯐꯖꯩꯗ ꯐꯖꯩ ꯃꯣꯏ ꯆꯪꯐꯝꯁꯦꯀꯣ ꯃꯣꯏꯁꯤꯁꯦ ꯂꯥꯏꯁꯪ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏꯁꯪ ꯂꯩꯕ ꯃꯥꯜꯂꯦ ꯁꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯆꯪꯉꯛꯏꯁꯦ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯊꯔꯦ ꯐꯣꯇꯣꯁꯨ ꯀꯥꯞꯄꯅꯤ ꯀꯔꯤ ꯃꯥꯜꯂꯦ ꯐꯣꯇꯣꯁꯨ ꯀꯥꯞꯄꯅꯤ ꯐꯣꯇꯣ ꯀꯥꯞꯁꯤꯜꯂꯛꯑꯣ ꯊꯝꯂꯦꯟꯒꯤ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯊꯝꯂꯦꯟ ꯃꯉꯣꯟꯗꯤ ꯂꯧꯔꯒꯦ ꯊꯝꯂꯦꯟꯒꯤ ꯌꯦꯡꯉꯦ ꯑꯁ ꯃꯥ ꯌꯦꯡ ꯂꯩ ꯐꯣꯇꯣ ꯀꯥꯞ ꯂꯩ ꯖꯒꯥꯁꯦ ꯐꯖꯩꯌꯦꯕꯀꯣ ꯌꯥꯝꯅ ꯏꯪꯉꯦ ꯌꯥꯝꯅꯀꯣ ꯏꯪꯉꯦ ꯃꯣꯏ ꯖꯒꯥꯁꯦ ꯆꯤꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯇꯣꯟꯗ ꯂꯩꯕ ꯈꯨꯟꯅꯦꯕ ꯑꯗꯣ ꯉꯟꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗ ꯌꯧꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯂꯝꯁꯦ ꯂꯥꯞꯃꯟꯈꯤꯗꯅ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯇꯥꯔꯦ ꯃꯣꯏ ꯖꯒꯥꯁꯦ ꯃꯣꯏꯁꯤꯗꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦ ꯆꯪꯉ ꯌꯦꯡꯉꯨꯒꯦ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯤꯒꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯅ ꯍꯥꯏꯁꯦ ꯆꯤꯡꯗꯣꯟꯗꯅꯦꯕ ꯂꯩꯁꯦ ꯅꯨꯡꯗꯨꯝ ꯎꯃꯪ ꯑꯃ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯉꯥꯟꯗꯕꯩꯅꯤꯀꯣ ꯁꯦ ꯁꯣꯝꯗꯁꯨ ꯎꯒ ꯍꯧꯔꯤꯅꯦ ꯆꯤꯡꯗꯣꯟꯅꯦꯕ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯁꯦ ꯁꯤꯗꯩꯗ ꯂꯩꯔꯦꯀꯣ ꯃꯟꯗꯤꯔꯁꯦ ꯁꯤ ꯂꯩꯔꯦ ꯌꯦꯡꯉꯛꯀꯦ ꯕꯦꯛꯇ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯃꯟꯗꯤꯔ ꯑꯅꯧꯕ ꯁꯥꯔꯛꯄ ꯃꯥꯜꯂꯦꯀꯣ ꯂꯥꯏꯗꯨ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯑꯗꯣ ꯃꯣꯏ ꯁꯥꯎꯠꯀꯤ ꯂꯥꯏꯅꯦ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯆꯤꯡꯅꯦꯕ ꯆꯤꯡ ꯑꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯝꯃꯦ ꯖꯒꯥꯁꯦꯀꯣ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯄꯣꯠꯅꯦꯕ ꯁꯤꯁꯦ ꯖꯒꯥꯁꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯐꯖꯕ ꯑꯃꯁꯨ ꯍꯧꯔꯦ ꯍꯩꯅꯧ ꯄꯥꯏ ꯌꯣꯡꯉꯩ ꯄꯥꯜꯂꯦ ꯌꯦꯡꯉꯣ ꯍꯩꯅꯧꯅꯤꯀꯣ ꯁꯤ ꯄꯥꯜꯂꯤꯁꯦꯀꯣ ꯍꯩꯅꯧꯅꯤ ꯈꯔ ꯖꯨꯝ ꯇꯧꯋꯦ ꯍꯩꯅꯧꯅꯤꯁꯦ ꯄꯥꯜꯂꯤꯁꯦ ꯍꯩꯅꯧ ꯄꯥꯜꯂꯦ ꯆꯤꯡꯗꯦꯜꯅꯦ ꯁꯤꯗꯒꯤ ꯐꯖꯅ ꯑꯃꯈꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗ ꯉꯥꯟꯗ꯭ꯔꯦ ꯁꯣꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯄꯨꯔꯥ ꯏꯪꯉꯦ ꯑꯩꯈꯣꯏꯁꯦ ꯏꯚꯦꯟ ꯂꯥꯛꯏꯅꯦꯕꯀꯣ ꯏꯚꯦꯟ ꯂꯥꯛꯏ ꯖꯒꯥꯁꯦ ꯆꯠꯒꯗꯕ ꯑꯉꯥꯡꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯏꯚꯦꯟꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯃꯇꯣꯟꯗ ꯈꯨꯜ ꯑꯃ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯕꯩꯖꯥꯛꯀꯤ ꯃꯣꯏ ꯁꯥꯎꯠꯀꯤ ꯍꯥꯏꯇꯥꯔꯦ ꯄꯥꯛ ꯏꯪꯉꯦ ꯁꯤ ꯖꯒꯥꯁꯤꯗꯤ ꯐꯖꯕ꯭ꯔꯣ ꯄꯣꯠ ꯆꯩ ꯂꯣꯜꯂꯤꯅꯦ ꯁꯨꯝ ꯀꯨꯏꯔꯦ ꯕ꯭ꯂꯣꯛ ꯉꯝꯗꯕ ꯑꯗꯨꯅ ꯈꯨꯖꯤꯒꯁꯦ ꯈꯨꯖꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯩꯗ ꯈꯨꯖꯤ ꯑꯗꯣ ꯕꯦꯛ ꯀꯦꯃꯦꯔꯥꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯐꯖꯗ꯭ꯔꯣ ꯁꯤ ꯃꯩ ꯃꯌꯥꯝꯁꯦ ꯁꯤ ꯖꯒꯥꯁꯦ ꯐꯖ ꯏꯪꯉꯦꯕꯀꯣ ꯂꯣꯏꯔꯦ ꯈꯨꯖꯤꯌꯣ ꯀꯔꯤꯌꯣ ꯈꯥꯕꯩꯁꯨ ꯌꯣꯜꯂꯦ ꯂꯥꯛꯑꯣꯏ ꯁꯛ ꯐꯖꯕ ꯂꯥꯛꯑꯣꯏ ꯖꯒꯥꯁꯦ ꯐꯖ ꯏꯪꯉꯦ ꯄꯨꯔꯥ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯪꯊꯝꯊꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯣꯏ ꯁꯤ ꯖꯒꯥꯁꯦ ꯅꯨꯄꯥ ꯁꯤ ꯖꯒꯥꯁꯤ ꯃꯃꯤꯡ ꯖꯒꯥꯁꯦ ꯍꯥꯏꯔꯛꯑꯣ ꯑꯝꯇ RQ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ ꯋꯥꯠꯁꯑꯞ ꯐꯨꯔꯛꯑꯅꯤ ꯑꯗꯩꯗꯤ ꯅꯨꯡꯁꯤꯜꯂꯛꯇꯗꯤ ꯀꯔꯤ ꯃꯣꯏꯁꯤ ꯕꯩꯖꯥꯛꯀꯤ ꯀꯔꯤꯕ ꯑꯥꯔꯀꯨ ꯍꯥꯏ ꯃꯣꯏꯁꯤ ꯖꯒꯥꯁꯦ ꯆꯤꯡꯗꯣꯟꯗꯅꯦ ꯂꯩꯔꯤꯁꯦ ꯏꯪꯉꯦ ꯄꯨꯔꯥ ꯏꯪꯊꯝꯊꯥ ꯄꯨꯔꯥ ꯍꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯀꯨꯝꯕ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯌꯨꯛꯇ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯣ
ꯂꯝꯁꯦ ꯈꯔ ꯁꯥꯡꯕ ꯖꯒꯥ ꯑꯣꯏꯕꯩꯗ ꯅꯨꯡꯗꯥꯡ ꯑꯣꯏ ꯊꯨꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏ ꯃꯩ ꯑꯣꯏꯅ ꯌꯦꯡꯉꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯩꯁꯦ ꯐꯖꯔꯦ ꯃꯩꯁꯦ ꯐꯖꯔꯦ ꯄꯨꯔꯥ ꯑꯁꯥꯡꯉꯅꯦꯕꯀꯣ ꯄꯤꯔꯤꯁꯦ ꯑꯗꯣ ꯃꯣꯏ ꯁꯤꯁꯦ ꯂꯥꯏ ꯄꯨꯖꯥ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯔꯥ ꯏꯪꯊꯝꯊꯥꯅꯦ ꯃꯣꯏ ꯁꯤ ꯑꯣꯏꯔꯤꯁꯦ ꯏꯪꯊꯝꯊꯥꯅꯦ ꯄꯨꯔꯥ ꯑꯣꯏꯔꯤꯁꯦ ꯏꯪꯉꯦ ꯐꯨꯔꯤꯠ ꯊꯥꯕ ꯄꯨꯔꯛꯏꯅꯦ ꯏꯪꯉꯦ ꯑꯗꯨꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯂꯨꯒ ꯀꯣꯛꯄ ꯀꯥꯟꯗ ꯆꯤꯛ ꯂꯥꯎꯋꯦ ꯂꯨꯒ ꯃꯇꯦꯡ ꯍꯧꯅꯔꯣꯏꯁꯤ ꯀꯣ ꯑꯩ ꯀꯧꯊꯣꯔꯛꯑꯣꯔꯣ ꯀꯧꯊꯣꯔꯛꯑꯗꯤ ꯅꯪ pura maram mandre hona mau maram ga mandre hone pura adum lesin thara adum ing lei ba si jaga je koi program hoire dui ta di han ga do re ado hore lambi da ngai ngai ma tek theng na do thai tha de pung ma ne ching lambi ne khoi ching duan da khoi ka ta khun ta lei ba jaga ne nam na le moi jaga je si short ki bai jak ki Visakhapatnam gi jaga ne boแกถึงครั้งเดียวไม่ใช่จักรยานมันมิ่งแล้วห่างกันให้ได้แกแกนตาเดียวเราคุ้มครั้งเดียวไม่ใช่จักรยานจักรยาน Do subscribe channel, come on. Okay. This black. Tajingi. Tajingi. Ah. Tajingi. Yeah. Tajingi है अदुम only cool. अदुम इंग अदुम ले ये वो 25 degrees how much? 25 degrees. अदुम इंग है अदुम मोई जगह जे को अदुम कोई ये माउ गुमने लेकिन बहुत हाज़र लगती है That's it. क्लाउड हम लेकिन बहुत ठंडे ले वो मोई